Mangalsana Imphal Wahengbam Rajesh na pau pajari ahanbada maruiba pau Med Department Hairi Bangkok Sagorom dagi sislakpa akan manong lay nusina Raja sigi mapam karda hayang pungda kilometer humpu pau wayangna nungsit sitpaga loina akan manong surabayay Manipura hybrid orchid makal ahum nauna putok le hairi sakang daba sing nangarang Thawbal jila dagi mioy ani phaki bagi manungda mioy amanga si makhongda nongmai na kaplaga hundok lamle Imphal West lagi oina Lok Sabha mikal isingani kunmari gi board masing thi na bagi sem saba loire amasung Lok Sabha gi taruk sabatang gi board ngasi santi oina thadana kre board thadabagi chang chada yangkhai nipan dasmik nipan mari oike Bangkok Sagar Lady Depression Awang longpok lomda pungda kilometer tara mga yang na sang silakli depression na sin nonglay nungsit onduna nga sin nungtil pawda Bangkok Sagar ge awang thangba amasung nongpok amadi mayay thang mapam singlomda tapna sang silakli maramadul nonglay nungsit asina Bangkok Sagar ge awang nongpok thang mapam singda hayeng sang silakani hariban nonglay nungsit asi me kuntaruki ahing nongyay da akan man nonglay nungsit onduna pungda kilometer chama kuntra mga yang na sitlabayay hari Indian Med Bipaki Meteorological Center Imphal na topa chero laman hai nonglay nungsit asina maram oidna Manipuri mapam kyada hayeng digi haurga tha asigi kumapan phawba akhak araw galoina na mapam kyada akan manong churubayay hayeng raija asigi mapam gada pungda kilometer humpu phawba yangna nungsit sitpaga loina akan manong chugani hairiba mong asi mathangi numitasu ohongba leiroi masigi matangda paudam ama Imphal East, Imphal West, Thawbal, Kakching, Bishnupur, Tengnaupal, amasung Chandel gi maphamsingda hayeng pungda kilometer kunthra dagi nipu phawba yangna akhak araw galoina na nungsit sitkani Ferzol, Churachandpur, None, Jiribam, Kamjong, Ukhrul amasung Senapati gi maphamsingda na pungda kilometer humpu gi changda nungsit yauna mapham kharada akan manong chugani Ferzol, Churachandpur, None amasung Jiribam gi maphamsing orange alert lauthokle Lakliba ningthawkaba numita Rajya sinba thungbada orange alert lauthokpaga loinana akaknaba mafam kharada akan manong chubaga loinana pungda kilometer humpugi changda nungsit sitkani hairi Amaromda Med Bibakna hai nonglay nungsit rimal haying ahing nongyayda Bangladesh amasung nongchub Bengal gi samudra khongban lomda lansilakpayay masina maram oiduna nongchub Bengal awang thangba Orissa gi samudra khongban amadi awang nongpok Rajya singda akan manong chugani Nonglay nungsit asigi yenglaga National Crisis Management Committee gi mifam ama ngarang Cabinet Secretary Rajiv Govana Chairman oiduna mifam pangthokre Nonglay nungsit asigi yenglaga ngami sing samudra da nga phaba chatanaba khangankre National Disaster Response Force ki team 12 sem saduna leire masigi mathakta atopa team manga amasu sem saduna leire Akashbani Imphal gi pau kidamak Rajkumari Mangalsana Lising ani kunmari kunmanga gi oina climate change reporting gi matangda manga suba media fellow singa unadra wari sanabagi thorama manga se khongam pata laiba botanical garden da pangthokre Rajya Sarkar gi environment amasu climate change director ki makada state climate change cell Manipur na sinba tharom adugi matangda wangang aduna directorate asigi director Dr. Taurangbam Rajakumar hai med bibaki matungina ngasidegi Rajya sigi mafam kyada akhak araw thokani hairi akhak araw tawriba asi climate change ka karigumba hiram amatada mari leinade adumoinamak akhak araw toisil labadi madu climate change ni haibiyai mangnai Rajya sigi mahoksadagi leirak laba loksing gyan kaidongnungdisu media fellow singna kawroidabani mangnai mamangai da dagi leirak laba ahal laman singna sinamar loksing gyan sing climate change ka leinaba mari gi matangnasu khangnaba honagadabani thunderstorm je wow siga climate gam relate tawge habsine ba koina sida sugum jam kan khalani nge ba kana sida koina khani weather extreme mayam le ba ko climate extreme koi extreme climate or weather extreme were ani jam song khene ba khoida ko aduga climate extreme were habidi ya de budun muksu ko khoida masagi climate variability la ko pot amane ba khoida aduna masagi thunder thoiba pot si yam sengna hagadi atmosphere sida saraba sardi moisture jam tum fazale mana atmosphere warming ness legadi 1 degree celsius helenge 7% moisture fazala kane mana sum aduna masagi atmosphere sale rabani na ekoina thunder jam to in thork pai adugi phenomenon ne ba ko that means thunder si climate change thon bi nate but climate change gi maram oidana thunder frequency henjalele have ne ani je khenai ko ada thunder frequency mugla is the climate change oirubudana maram kan mar frequency kungsila pane have ne International Day for Biological Diversity lising ani kunmari ga mari lena anoba hybrid orchid makal ahum putokle Kwakley and Kongomilai Orchid Private Limited Imphal ki chief scientist Rajkumar Kishon hai anoba orchid hybrid makal
ani adudi Kobru Sing amasung Thangjing Sing gi maming logduna Rimchangte Mount Kobru amasung Benda Mount Thangjing haina maming thole atopa Erido Benda Rajkumari Babita haina kauba anoba makhal amasu register tawre hari Dr. Kishon hai Rimchangte Mount Kobru asi Pepilionante Bendramanga amom oiraga Rinko Stylis Gigante na laba oiraga hybrid torba matungda putoropani Benda Mount Thangjingna Benda bicolor na amom oiraga Benda Flebo Bruniana laba oiraga punsinaraga putokpani Erido Benda Rajkumari Babitana Eridis Odorata amasung Benda bicolor punsilaga sembani Thobal jilagi Khongjom Police Station gi manung chanba Wangjil Sambal Lokon Laiba Paunam Brojen Singh Ply Factory da manager oina laiba Assam degi mioi ama amasung madu thabak subada yauba Kaksing jilagi kairaktegi nupi ama ngarang numidang sakhang daba singna phaduna pukre hari Police ki pau paladuna aikhogi Thobal paumi soibam binoin hai sakhang daba singna pharuba Ply Factory gi manager ngasi nungtil pung manga taramdai adwaida Thoksom village da nongmaina kaplaga hondoklamle Yaripok Police na soklaba mioi adu Thobal District Hospital da pukutana layingli Raijasida matamatangi oina putholiba manamasing liduna thamduna chahi chupa atekpa oina phanghanabagi pandamda El Siza Frozen Store ngasi Imphal East ki Porompat laiba soibam laikai da laiba El Siza Supermarket ta hangdokre aikhogi paumin hai matamatangi oina phangba manamasing gi pothoksing marangkaina phangnaba matamda leibinaba watpana arembada mangliba manamasing store asina loksinduna liduna thamlaga chahi chupa miyamda ahungba mamalda phanghanaba pandamda khongthang asi lokhalakpani Tabi Pawasi Akasbani Imphal Legani. Imphal West Lagi oina Lok Sabha Mikhal Lisingani Kunmari gi bot masing tina bagi sem saba loire. Ngasi Paumi Singh da Inner Manipur Parliamentary Constituency gi Returning Officer T.H. Kiran Kumar hai lagi ba Jun Mari gi ayukpung ni pandagi bot masing tiba hogani numitsi gi ayukpung toruk makai chapsana strong room hangdokani mangnai punna postal ballot lising mga changa nipu mga pangki aduga electronically transmitted postal ballot system na ngarang phawbada lising mga chamari humbudra mari oiki postal ballot asi Imphal West DC complex kakta masing tigani returning officer hai Imphal West lagi oina punna counting hall mapal legani mangnai board masing tiba asiga mari lena paumi singa kuda ki oiba mikhal gi phal khanganaba akhanaba mafam ama semduna thamle board thiba gi sit pung 9 dagi hogani pung 3 makhaida strong room open tawani District Marida Tongan Bab Counting Hall Singda 32 AC Jigi Thirakani, whereas postal ballot Amadi service voter gi ETPBST Imphal West Apun Bagi Wina Thigani, special polling station Akogi internally displaced person gi Adusu Tongan Bab district Adum Thirakani. Both Thibada Sangadoriba staff Singche, first round of training loegre, second round of training Numikhani Leraga Akoi Pangthokani, counting hall Amamangi, Gari Mathamgani, Gari Singdu well guarded Wegani. Aduga video camera loina maglawraga loi chatkani 3-layer security arrangement laigani Amaram the board masing thibagi matangda Imphal West ki SP KHS Sivakanta na hai board masing thibam da security layer ahum laigani board masing thiba asida pamdaba thokdok thondanaba appeal torodana pamdaba thokdok tholokpa yaba amadi chingnaba lairabadi kudakta police ta paw pibinaba mahangna appeal tori Lok Sabha Mikhal gi board masing thigadoriba asiga mari lenana Jiribam jilagi oina micro observer taramathoi counting supervisor taramathoi counting assistant taramathoi hable hairiba officer sing asi lakliba leba popan numita training gi damak report tawranaba khangalakle Bharat Ningkha tamnaba honabada achoba thodang logduna British ki mayokta lal hokiba Rajbihari Bose ki chama 35 subamapok kumon ngasi INA War Museum kam library da advisory committee ga kusam naraga pangthokre atei lebak amadi Delhi yauna online gi kuthang da pangthokiba thorum adugi matangda museum asigi curator Dr. Laisram Sadhna Devi na lusingduna Rajbihari Bose ki mitamda laisukat ki thorum duga mari lenana Dr. Sadhna na hai Rajbihari Bose ki mapok kumon Manipur da pangthokpa si handaki asina ahan bani leibagas ki ningkha tamna honabada miyamna khanghodraba miyoi kyamarumsu leiri Bisnupur Jila ki Mangalsana College ningthokongda hangliba relief camp da ngasi nomagi oiba mental health awareness program ama pangthokre thormadu district mental health society Bisnupur amasung relief camp adu chalairiba society na kusamna sinbani Yumsaro gi matang da khanane nebagi thoram ama ngasi Imphal West Jilagi aying khongbal ufong yumpham da laiba lining thau sanamahi sanglen da pangthokre thoramadu civil engineering division board ki miang makhada the Institute of Engineers India Manipur State Center na lining thau sanamahi temple board ka kusam naraga sinbani
Federation of Civil Society Organization Fox Bisnupur Jila na sinduna numit marini chatharakpa chengum amasung kanglayan thabagi training program ngasi loisenkre thasigi kunithoi digi chatharakiba training program loisenbagi thoromda Fox ki president TS Manihan hai numit marini pangthokiba training program asida saruk yakiba singna akhang ai singna takpi tambikiba sing thabakta onthoknaba honabiu masida natana makoina khangliba mahi sing adu atopa mida takpi tambiduna hena pakthok chokthokpinaba honabiu hairi Akasbani Imphal ki pau tabiri Taruk subat tangka ki bot ngasi santi oina thadanakre election commission ki pau matungina bot thadabagi chang sada 59.9 mari oiki tangka kasda lok sabha seat 59 gi damak mirep sanipan marphuma pana lamba taunari ngasi mikhal pangthok ki raija taruk amasung Indian territory sing adudi Uttar Pradesh ki seat 13 Haryana ki tara Bihar amasung Nongchup Bengal ki nipan Delhi ki seat 3 mak Orissa ki taruk Jharkhand ki mari amasung Jammu Kashmir ki seat amani bot nungtil pung taruk ta thadaban loina khi Nongchup Bengal da sada humudra nipan dasmik amamapan thadaduna khwaidigi wangna bot thadabigi record tauri Jharkhand da sada humpuni thoi dasmik amataruk Orissa da sada 58 dasmik taret ani Haryana da sada 59 amamanga Bihar da sada 59 sino Jammu Kashmir da sada 51 mari ama Delhi da sada 53 ahum ani Uttar Pradesh da sada 52 sino ani tangkak asida voter koti tara mathoi romna polling station lak Samaga tara mari da bot thadanaki sit nipuniti leiba Orissa Vidhan Sabha gi bochu ngasi thadanaki Maragasda tare suba amasung aroiba tangka ki bot khomagi thabak khamthena kale BJP lusingba amasung Pradhan Mantri Narendra Modi hai Mikhal haibasi Ganatantra gi achoba kumai amani amadi tungi haurakliba miro singi wakalonda Ganatantra gi maru oibadu khanganaba honagadabani Human Resource and Information Technology Center amasung ISEC Thobalna Recare Skill Solution Private Limited ka kusam naraga Market Banking Career and Personality Enhancement haiba hiramda nomagi oba workshop ama Thobalda leipa ISEC holda pangthokre thoromda akhang ai singna hiramasiga mari lena wafam kya phongdokhi Handloom and Handicraft IMPA Center Magulong Segment Toksem Subdivision Tamenglong District na sinduna numit kun mangani gi oiba Development and Designing Training Tamenglong Headquarter leba MK Akham Handloom Industry da pangthokre Training Program aduda Artisan Kuntran Thoirom na saruk yagi thorom aduda saruk yariba singda Pisa Kolsing kusinaki Kimax na sinduna sa tharakpa mga suba inter-school thangta competition ngasi Kuman Lampak Men Stadium da loisin kre thoromaduda tongan ba school kunlonggi dagi lakpa mairoi singna makwagi haithoi singthoi ba utki thoromaduda Manipur University of Culture gi Vice Chancellor Paunam Gunindran Singba saruk yaki Classic Football Academy Chingmairongna Sudeep Delhi FC bu thoiduna IAF Under 17 Youth League title laure Gawagi Nagaw Panchayat Stadium na ngasi sanakiba match aduda Classic Football Academy na Sudeep Delhi FC bu panjil ani amada thoiduna title asi laukibani Kunmari suba Arambam Samarenda Ningsing Kumun Knockout Kendra Wise Open Kang Tournament ngasidagi Wawagai Awang Lekai Community Hall Kang Sangda Hokre Tim tarung na saruk yariba tournament asida LSFK Kangkut Wangoi Kendra Putiba Kangkut Kundrakpam Kendra bu panjil taramapan taran thoida thoiki Ahan ba kaksing tabam Kunjabi Sharma Memorial League kam knockout Kendra Wise Kang Tournament English ngani kunmari gi ngasi sanakiba match da Kundrakpam Kendra na hangang Kendra bu panjil taran pan nipan da thoiki France Sathari ba humdratre suba Cannes Film Festival da Bharat ki actress Anasuya Sengupta na Best Actress Award fangle lemjaningai orba mana asi Uncertain Regards section da di Seamless haiba film da mana asi phangmani Film and Television Institute of India gi mahiroi Sidananda S Naik amasung mahaki team na putopa film Sunflowers were the first one to know haiba sida last sinep mana phangki aroibada maroiba pau Med Department hari Bangkok Sagarom dagi sisilakpa akan manonglay nungsina Raija sigi mapam kharada hayeng pungda kilometer humpui phawa yangna nungsit sit pagalona akan manong suraba yai Manipura hybrid orchid makal ahum nauna puthokle hari Sakang dabasing ngarang Thawbal jila dagi miyoi ani phaki bagi manungda miyoi amangasi makhongda nongmaina kaplaga hundoklamle Imphal West jilagi oina Lok Sabha Mikhal ising ani kunmari gi board masing thinabagi sem saba loire amasung Lok Sabha gi taruk sabha tangka gi board ngasi santi oina thadanagre board thadabagi chang chada 59.9 mari oiki pau loijare